Manipur da hujik tawriba chahi ahum helaba kanglu machine gi hana sunaba tawliba ama kanglu amaga bahana sunan tawriba che moina determined tawrba moina commitment tawrgadi laina adum namgani Indian Constitution state tapiriba power da khut thingjindana mathau pangthuk halabade Manipur lengakna sai ahum helab irang asi yamna line election ngamgani adubu India lengakna chathariba thawung asi Manipur miyam wahan bagi arwanba agenda ama chathabani hana MPCC gi president okram Ibobi na maral siradna India lengakna chathariba arwanba agenda singase Manipur miyam na thengna minaba mathau tare phongdoki wafam ase mathang sahida pangthokodrba Manipur Legislative Assembly ge general election da ex MLA ama yauna miyoi taramathoi Congress party da yaurokibagi thauram loinana makhoibu party asina taram okpogi thoram phongdokibane thoram aduda Ibobi na makha taraduna Congress party na India ase sengolakibagi matangda wafam kya phongdoki loinana Pakistan India gi mayok thabak torokpoda Prime Minister Narendra Modi na luching balenga gasina mikup kharagi manunga laman khumme adu pikraba state am oiriba Manipur da thokliba irang asidade kumai yengbugum yengli hana Narendra Modi gi BJP lenga gasibu saithaki loinana Manipur da thokliba irang ase India lenga na lakshin ge hadabade yamna laina loishin ba yai adubu tauge yaw tawu man mong da Manipur miyam wanan rabade hana sunhan nabagi thawong kya sathari hana maral sikhi Congress party da changla khraba miyoi sing adude Thongju Assembly constituency dagi retired DS Oxford Kairao Assembly constituency dagi IUCB ge retired assistant general manager Longjam Suranjoy Thangmaiban Assembly constituency dagi CRPF ki retired assistant commandant Yangkhom Sanjeev Uripok SC dagi Manipur High Court ke senior advocate Laisram Sasi Bhushan Yaskul Assembly constituency dagi retired MPS officer TH Brinda retired associate professor B. Sharat Sharma Sangmai Sidiki ex MLA KS Devendro Electricity Department Yahanagi Executive Engineer KH Gambir Lilong Sidiki Lengaki Oza Oramba Muhammad Nasir Khan BJP ki candidate Oikiba Muhammad Anwar Hussain Amasung retired Colonel Muhammad Said Khan ne Imphal da leba Congress Bhavan pangthok pathoram da makoi taramathoina Congress da yorok pada ayaba pi khibaga loina Ibobi amade party luchingba singna lengyan phi huktuna taramna okhi Manipur da hujik tawriba chahi ahum helaba kanglu machine gi hana sunaba tawliba ama kanglu amaga bahana sunan tawriba che moina determined tawrba moina commitment tawrgadi laina adum namgani khana even state ta samvidhana piriba state ta piriba power se masi free hand piba targadi state government na sumachi easily control tawba ngamgada ba pot leba masi madu state government na sabti pibra pida moina ada center taki moina phajana control tawda Manipur se moigi either hidden or secret agenda amagi makhada Manipur se naiba maleba moi amaga angong bahana jejuno moi se waba yaba walaga padra tarkanda Bharat Sarkar da moi se changjarak suno haigna adu mumbai wakhan khanba maleba